ꯂꯩꯇꯕꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯑꯃꯠꯇ ꯃꯁꯥ ꯑꯗꯨꯗ ꯂꯣꯏꯅꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 9:10ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯉꯥ ꯌꯣꯜꯂꯤꯕꯅꯤ ꯑꯃꯗꯤ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅ ꯑꯃꯨꯛ ꯉꯥ ꯇꯤꯛꯄ ꯆꯠꯂꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯌꯦꯡꯅꯔꯒꯗꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯐꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯦꯗꯣ꯫ ꯉꯥ ꯑꯇꯤꯃꯪ ꯄꯤꯊꯣꯛꯂꯝꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯂꯦꯝꯃꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥ ꯍꯤꯌꯥꯏꯅꯨ ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥꯅ ꯃꯥꯕꯨ ꯈꯥꯝꯃꯤ꯫ ꯍꯩ ꯅꯪ ꯉꯥꯏꯈꯣ, ꯃꯇꯝ ꯈꯪꯗꯕ꯭ꯔꯅ? ꯁꯥꯎꯔꯞ ꯇꯧꯅ ꯈꯣꯜ ꯋꯥꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯅꯪ ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯎ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯅꯅꯕ ꯍꯥꯏꯕꯗꯣ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯂꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯥ, ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯅꯨꯝꯆꯥ, ꯑꯩꯗꯣ ꯉꯥꯒꯤ ꯁꯦꯜ ꯑꯃꯨꯛ ꯄꯤꯔꯝꯕꯒꯤꯅꯤ꯫ ꯁꯥꯎꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯚꯥꯞ ꯑꯣꯏꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯍꯧꯁꯥꯒꯨꯝ ꯉꯥꯗꯨ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯄꯗꯨ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯅ ꯈꯪꯏ ꯉꯥꯗꯨ ꯂꯣꯏꯅ ꯁꯤꯠꯂꯦ ꯍꯥꯏꯕ꯫ ꯁꯥꯎꯔꯝꯕꯗꯨ ꯐꯔꯒ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯄꯤꯔꯛꯑꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯄꯤꯒꯦ꯫ ꯀꯩꯁꯨ ꯈꯟꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧ ꯃꯦꯂꯩ ꯁꯅꯥꯗꯨ ꯂꯨꯄꯥ 500 ꯃꯟꯗꯣꯝꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯇꯗ ꯃꯟꯗꯣꯝꯆꯥꯗꯨ ꯍꯣꯏꯃꯥꯏ ꯑꯃ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅꯇ ꯂꯩꯔꯕꯅꯤ, ꯀꯩꯁꯨꯝꯇ ꯍꯦꯛ ꯈꯟꯗ꯭ꯔꯦ ꯃꯥꯅꯗꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯃꯦꯂꯩ ꯁꯅꯥꯁꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯤꯁꯛ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯀꯀꯥ ꯆꯥꯎꯕ ꯑꯃꯗꯤ ꯃꯟꯗꯣꯝꯆꯥ ꯍꯤꯌꯥꯏꯅꯨ ꯑꯁꯤꯅꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯦꯂꯩ ꯁꯅꯥ ꯑꯁꯤꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕ ꯉꯝꯗꯦ꯫ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯟꯗꯣꯝꯆꯥ ꯑꯁꯤꯅꯤ꯫ ꯍꯥꯏꯅ ꯃꯈꯨꯔꯥ ꯃꯥꯅꯗꯤ ꯈꯔ ꯌꯦꯡꯕꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯕꯒꯤ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯃꯗꯤ ꯃꯆꯥꯗ ꯄꯣꯛꯀꯗꯧꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯄꯣꯛꯇ꯭ꯔꯕꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯍꯟꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯃꯤꯡ ꯏꯕ ꯈꯛꯇꯅꯤ ꯃꯦꯂꯩ ꯁꯅꯥ ꯃꯥꯅ ꯍꯩꯔꯤꯕ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯂꯨꯔꯒ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯥꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯃꯥꯒꯤꯅꯤ, ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯈꯦꯂꯦꯝꯕ ꯍꯥꯏꯕ ꯅꯥꯄꯜꯅ ꯍꯦꯟꯅ ꯋꯥꯡꯕ, ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯗꯕ, ꯅꯤꯁꯥꯒ ꯃꯔꯨꯞ ꯑꯣꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯗꯨ ꯃꯥꯒꯤ ꯈꯣꯡꯕꯤ ꯈꯅꯥꯎ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕꯅ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ꯫ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯆꯟ ꯃꯆꯦꯗ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯩꯇ꯭ꯔꯕ ꯈꯦꯂꯦꯝꯕꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯆꯥꯒꯦ ꯇꯧꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯃꯀꯣꯏ ꯃꯔꯥꯡ ꯀꯛꯇꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ꯫ ꯀꯣꯝꯀ꯭ꯋꯥꯗꯨꯃ ꯆꯣꯞ ꯆꯣꯞ ꯁꯥꯏ꯫ ꯃꯍꯤꯗꯨ ꯃꯤꯒꯤ ꯁꯨꯃꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ ꯌꯥꯝ ꯎꯁꯤꯠꯇ ꯊꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯦꯂꯦ, ꯅꯈꯨꯔꯥ ꯂꯩꯇ꯭ꯔꯥ? ꯍꯥ, ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗꯨ ꯂꯩꯇ꯭ꯔꯣ? ꯃꯦꯂꯩ ꯁꯅꯥꯗꯨ ꯈꯪꯉꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯁꯠ ꯃꯊꯛꯇ ꯏꯟꯈꯠꯅꯩ꯫ ꯊꯥꯗꯔꯛꯂꯤꯕ ꯈꯣꯟꯗꯥ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯨ ꯈꯦꯂꯦꯝꯕꯗ ꯌꯦꯡꯂꯒ ꯗꯥ ꯈꯦꯂꯦꯝꯕ, ꯈꯨꯔꯥꯗꯤ ꯂꯩꯇꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ, ꯀꯩ ꯍꯥꯏꯌꯨꯒꯦ? ꯈꯦꯂꯦꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯦꯂꯦꯝꯕꯗꯨ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯀꯩꯁꯨ ꯈꯥꯏꯒꯗꯧꯕ ꯅꯠꯇꯦꯗ, ꯅꯪꯗ ꯈꯦꯂꯦꯝꯕ ꯂꯥꯛꯑꯝꯃꯤ ꯃꯥꯕꯨ ꯍꯪꯉꯤꯅ ꯈꯛ ꯈꯩ꯫ ꯑꯗꯣ ꯃꯦꯂꯩ ꯁꯅꯥ, ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯍꯥ? ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯥꯜꯂꯦ ꯅꯪ ꯅꯨꯄꯤ ꯍꯧꯕꯗꯣ, ꯃꯇꯝ ꯍꯥꯏꯕꯁꯤ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯗꯤ ꯅꯪꯗ ꯈꯦꯂꯦꯝꯕꯃꯨꯛ ꯆꯠꯂꯒꯦꯅꯦ, ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯑꯉꯥꯡꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯈꯣꯏ ꯈꯔꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥ ꯇꯧꯐꯝ ꯈꯪꯗꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯀꯗꯥꯏꯗ ꯀꯅꯥꯒ ꯂꯩ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗ ꯃꯐꯝ ꯆꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ
माधवी मिपाइरंबदु खरा मखैदि फै लैबाकी थौ कयागी मतम अमदि इमुंगी पर्सनलगी मतम यामना चेले लुहोंगबा काइबगी मसादुदा साउनिंगबा अमदि अदुमक लैरिबनि चाउरबा मथोल मंगागी युम मंगा संगोय चौबा नकलदा लैरिबा गाड़ी गैरेज अवाटपा मते लैबा नते गैदरिंग ओइनबा थमलिबा रूम अदुदा सुम फमी फाइल खरा येंगे मतंग अदुदा नुपा मचा अमा लाक्लगा मैडम उनबा मी अमा लै कमाय तौजोगे कनानी हाय तोलमु असे मसा पारप तौरगा कुचू खरा ममतक तौबा सेक्यूरिटी अमदी ड्राइवर ओइरगा युम असिदा लैबा नुपा मचा अमनी मैडम डॉक्टर बोर्जेनन हाय इसे ओंथोंना मी मसक खंगदेदा नोइसे चलु याम थुना चंगहलो अइबु मीना करिने हायना खनखिनी लाक्लिबा मिदो अचंबा नतेनि नोइबो मकोक अमुक्तंग नोमलम तोलमुदु चखि मिनट फाबा नते मसा यामना नाना मियाय ओइरप तौबा अहल नमगा मसक मदौ फजबी नुपी मचा अमगा रूम अदुदा चंगले इकाई खुमनबु उत्पा ओइना माधवी हौगतलगा डॉक्टर बु सोमदे हेक्ता यानी मपा मचादु मायोक्नबा सोफादुदा फमथै माधवी सु तपना फमथरगा याम थाजदी लाकनी खोटकनी कमता हाइदे कदाई यौबिरुरगे सिदा सुम लाक्बिरिब्रा नोकमी तौना हाइरकपनि ब्रोजेंसी हौजिक मणिपुर असिदा मेडिसिन की डॉक्टर अमा ओइना ममिंग चटलिबा मिसक अमनि मसिदा नतना लैखिद्रबा माधवीगी मपुरोइबा मेकदुगा यामना लुना तिनरंबा मिसक अमसु ओइरिबनि थोइदोकपा चटलुबा लैतेदा सिदा सुम लाइबनि आइसे फोन तौदौबदुसु मैडम होइदि थबक जिनबनिना अमुक तौद्रबा अदु ओइरसु नोइना तौरकपदि पाइदबा यारिब्रादो कै चासिगे चा थक्सिरा यारनिदा थक्त्रसु यारे माधवी खुमलिबदु ताखिदे मागी थौपा कनागुंबा अमदा कना लै तोलमुदु हाथो लाई अदुगा कै तौबिगदबा मैडम चानुम चानबा मदि इसिंग बोतलनी याम थुना पुरो होई हाइरगा अमुक चटखि माधवी लैरिबा अदुदा मिटफम अमुक थम्मि प्रोजेंदो अमुक मखा ताई पाव अमा ताजै लाक्लिबसि मतांग याम चाद्रे हाइबसु खंगि अदुबु ऐसे आउट ऑफ स्टेशन ओइगदौरबा मतमसे लैतबगी लाक्लिबनि लाना लौबिगनुको काइदे अइना तामोगी अचिनबा मतमदुबु खंगजे थोक्लिबा थौदोकसिगी टेंशन खरा लै हाइदना ऐसे करिमता चत्रबा नोनिनी लैरगा चटलगे हाइदना अदुगा माने इचानपि ओइदौ नत्रा नोकमी तौदुना इंगना लेमना फमलिबि अदुदा ओनसेन हंगलकपनि ब्रोजेन मचानुपीदा येंगलगा माने मैडम इचानुपीदुनि अहिमा लैसाबि फारिदना अइदे काउ इचागी मिंगना करी काउगे इचादी मसकना मरोल अमा फजरिबा नखोइसे पिक्लिबोइदा खलिनि तौरिसे अइगी मिंग नुरै काउए माबो मिंगा सक्का उन्थोंना चानख्रेदा नंदे करी होटनरिगे नंबो युमदा दुमक लैबा नत्रा नंगी नबुंग अमसु लैखिबगुम तौदाइने अइ लैये इबुंग अमा लै अइ दिल्ली यूनिवर्सिटी मास्टर लोइरे अमदि नेट एग्जाम फाउबा क्लियर ओइजरे हौजिकना PhD तौनबा तौरी याम फै हौजिक मतम असिदा लाइरिक तंबा हाइबसे नखोइगुम नहा कया अमा लाक्पसि अइखोइना पामलिबा मतंगदु चारे खन्ना हौदोके हाइना लाक्लिबा वाफम अदो मपान हौदोइ मतंगसु याम चारे अइना लाक्चरिबसे मतंग असिगी ओइदौरिनि काइनरमदाइ खक्लाक्ले हाइना अइबो खनबिगद्रा खंगदे तौरिसे अदुमना हाइबिगनु तामो नुंगाइजदे कनानती हेक्ता हाइबि नचन होय अखोइ म्याम अमा लैरिसिदि तामो होइना अइगी बेक्ता लैबगिसु नुपि अमा ओइजरबसु अइना मिनिस्टर ओइबा ngamलिबनि सुमदौबनि इचा नुपि असे ओजो ओइबा पामजबा अदुबु डाइरेक्टली गवर्नमेंट जॉब असे माना मणिपुरदा तौबा पामदे पार्ट टाइम ओइना तौरगा इंटरनेशनल चटके हाइरिबा अदा मतम खरसिदा नंगिसु स्कूल अफबा मा लैरिबनिना अदुदा खरा यावबा यागद्रा युमदा सुम लैसिनबदो वाइ मी पोंग खरा लोइना निंगेना हाइरिबा वा अदुबु तारगा हराउना अदुमक खोमि माधवी कैदौबगी यारोइदोइनो यानी अइना लोइना फनबा तौरगे अदुगिबु वा ओइना हेक्लौ अइ फोनदा पाउ पिजरगे याम नंगाइजरे माबो अदुदि थैंक यू अखोइना हाइजबा वाबु एप्रिशिएट तौबिरगा हराउ याबिबगे अदुदि अखोइ सुमुक जनबा तौरगे नोममुक लाक्चरगे
ꯍꯣꯏ ꯍꯣꯏ ꯑꯩ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯙꯕꯤꯗꯨ ꯒꯦꯠ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗ ꯋꯥꯈꯜꯗꯨꯅ ꯁꯨꯝꯅ ꯈꯜꯂꯤ ꯃꯁꯛ ꯐꯖꯩ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯥꯟꯅꯗꯦ ꯃꯈꯣꯏꯒꯤ ꯈꯔ ꯌꯥꯅꯅꯕ ꯇꯧꯔꯒ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯅꯅꯕ ꯇꯧꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯐ꯭ꯔꯤꯗ ꯊꯕꯛ ꯇꯧꯅꯒꯦꯅꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯨꯃꯗꯤ ꯑꯋꯥꯕ ꯃꯉꯣꯟꯗ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯜꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯃ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯟꯗꯣꯝꯆꯥ ꯍꯤꯌꯥꯏꯅꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯤꯗꯥ ꯃꯆꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯌꯦꯡꯗꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯆꯠꯇꯧꯔꯤꯕ ꯅꯪꯅ ꯌꯥꯍꯧꯁꯦ ꯉꯟꯅ ꯍꯧꯔꯒꯅꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯍꯦꯛꯇ ꯀꯥꯏ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯅꯇꯣꯝꯇ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯥ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯂꯩ ꯁꯅꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ ꯅꯪꯕꯨ ꯏꯝꯐꯥꯜꯗ ꯂꯩꯔꯒꯦꯔꯣ ꯃꯦꯂꯩ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯋꯥ ꯑꯗꯨꯗ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ ꯇꯜꯂꯦ ꯑꯩ ꯍꯩꯔꯣꯏꯗ ꯍꯩꯇꯕꯗꯨ ꯂꯩꯔꯒ ꯍꯩꯒꯗꯧꯕꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯔ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗ ꯂꯣꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯌꯥꯇꯦ ꯁꯦꯜ ꯐꯪꯕꯗꯨꯅ ꯀꯣꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯅꯪꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯅ ꯗꯣꯂꯥꯟꯒꯤ ꯌꯨꯝꯗ ꯂꯩꯗꯧꯔꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯅꯝꯆꯥ ꯑꯩ ꯇꯜꯂꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯣꯏ ꯏꯝꯐꯥꯜꯗꯤ ꯒꯥꯔꯤ ꯌꯥꯝ ꯆꯦꯜꯂꯤ ꯑꯩ ꯇꯥꯅꯤꯡꯉꯣꯏꯕ ꯍꯩꯅꯔꯣꯏꯕ ꯑꯩ ꯉꯥ ꯌꯣꯟꯕꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯉꯤꯁꯤꯗꯤ ꯑꯩꯅ ꯑꯥꯗ ꯂꯩꯔꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯣꯏꯕ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ ꯍꯤꯌꯥꯏꯅꯨ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯃꯥꯅ ꯇꯧꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯎꯀꯥꯏ ꯇꯛꯂꯤꯕꯅꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯊꯕꯛ ꯌꯥꯎꯗꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯃꯤꯡꯉꯝꯕꯤ ꯅꯪꯁꯦ ꯑꯩꯅ ꯌꯣꯛꯂꯤꯕꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯐꯅꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯃꯆꯤꯟ ꯀꯁꯤ ꯈꯨꯝꯕ ꯁꯥꯏꯅꯤ ꯃꯁꯦ ꯇꯧ ꯅꯪꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯅ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯌꯨ ꯈꯔ ꯊꯛꯂꯒ ꯑꯃꯨꯛ ꯍꯜꯂꯛꯏ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ ꯃꯦꯂꯩ ꯁꯅꯥ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯅꯥꯊꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯌꯨ ꯑꯃꯨꯛ ꯊꯛꯂꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯅꯣꯡꯃꯇ ꯏꯪꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯅꯪꯕꯣ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯆꯥꯎꯕ ꯉꯥꯎꯔꯤ ꯇꯧꯅ ꯃꯔꯣꯜꯒꯗꯨ ꯐꯩꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯈꯖꯤꯛꯈꯛ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯉꯥꯎꯏꯅꯦ ꯃꯆꯤꯟꯗꯨ ꯄꯣꯝꯃꯤ ꯃꯃꯤꯠꯇꯨ ꯁꯨꯛꯏ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯀꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯣ ꯎꯅꯤ ꯈꯟꯕꯗ ꯆꯞ ꯃꯥꯟꯅꯩ ꯑꯃꯁꯨ ꯆꯥꯎꯔꯛ ꯁꯪꯉꯛꯂꯕꯅꯤꯅ ꯑꯩꯅ ꯍꯩꯕ ꯋꯥ ꯇꯥꯈꯤꯗ꯭ꯔꯦꯗꯅ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯑꯣꯛꯇꯕꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯆꯥꯎꯕ ꯃꯆꯥ ꯁꯛꯄꯤ ꯑꯗꯨꯗ ꯃꯦꯂꯩ ꯀꯔꯤ ꯊꯣꯡꯉꯤꯅꯣꯅꯦ ꯏꯆꯥꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯒꯦ ꯂꯣꯏꯔꯗꯤ ꯊꯤꯔꯧꯗꯅ ꯂꯣꯏꯔꯦ ꯈꯥꯇꯣꯟ ꯑꯩ ꯊꯤꯔꯛꯅꯕ ꯇꯧꯔꯒꯦ ꯆꯥꯅꯕ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯁꯅꯥꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯏ ꯄ꯭ꯔꯞ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯈꯥꯇꯣꯟ ꯉꯁꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯗꯥꯈꯦꯂꯦꯝꯕꯗꯨ ꯂꯥꯛꯑꯝꯃꯤ ꯈꯥꯇꯣꯟꯕꯨ ꯍꯪꯂꯝꯃꯤ ꯁꯦꯜ ꯊꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯂꯩꯇꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯈꯤꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯥꯔꯝꯕꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯦꯂꯩ ꯁꯅꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯗꯤ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯍꯥꯏꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥ ꯑꯁꯤꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯥꯟꯅ ꯈꯟꯕꯗꯨꯕꯨ ꯎꯔꯒ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯅꯝꯆꯥ ꯃꯣꯏꯅ ꯈꯨꯔꯥꯈꯥ ꯈꯪꯉꯤ ꯑꯗꯒꯤ ꯏꯅꯝꯆꯥꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯗꯨꯗ ꯑꯩꯅ ꯂꯨꯝꯅ ꯂꯧꯗꯦꯅ ꯍꯥꯏꯗꯕꯅꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯌꯥꯝ ꯍꯩꯗꯧꯔꯤꯅꯦ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯌꯨꯝꯗ ꯎꯅꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯍꯌꯦꯡ ꯃꯤꯃꯥꯡ ꯊꯣꯛꯄꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯩꯁꯨ ꯀꯥꯏꯕ ꯋꯥ ꯅꯠꯇꯦꯅ ꯅꯗꯣ ꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤ ꯍꯣ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯆꯗꯤꯌꯦ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯅꯪ ꯂꯥꯛꯄꯒ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕꯒꯤ ꯁꯥꯎꯕ ꯐꯥꯎꯔꯣꯏꯗꯧꯒꯦ
ꯃꯁꯦ ꯃꯕꯨꯛ ꯌꯥꯝ ꯂꯨꯏ ꯆꯥꯛꯀꯁꯦ ꯂꯣꯏꯅ ꯊꯜꯂꯦꯕ ꯆꯥꯔꯣꯏꯕ ꯑꯩꯁꯦ ꯁꯦ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞꯂꯨꯄꯤ ꯑꯗꯨꯒ ꯁꯥꯎꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯆꯥꯎꯕ ꯃꯦꯂꯩꯁꯅꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯇꯧꯗꯅꯇ ꯂꯩꯔꯕꯅꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯐꯔꯦ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯅꯕ ꯇꯧ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤꯅꯦ ꯅꯪꯁꯨ ꯆꯥꯎꯕꯁꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯦꯂꯩꯁꯅꯥꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯎꯪꯂꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯃꯥꯗ ꯂꯩꯐꯝ ꯐꯥꯎꯕ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯋꯥꯡꯕꯗꯨ ꯃꯇꯥꯎꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯐꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯀꯣꯏꯕꯗꯨ ꯃꯩ ꯉꯥꯜꯂꯤ ꯌꯥꯝꯅ ꯐꯖꯩ ꯄꯨꯛꯅꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯍꯟꯕ ꯉꯝꯃꯤ ꯆꯤꯡꯈꯩꯅ ꯁꯥꯎꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯌꯨꯝꯗꯨꯗ ꯅꯪ ꯑꯃ ꯂꯩꯇꯕ ꯍꯥꯏꯁꯦ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯐꯥꯊꯧ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯕꯅꯤ ꯏꯃꯥꯗ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯕꯅꯤ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯁꯤ ꯑꯗꯨꯕꯨ ꯏꯃꯥꯗ ꯄꯪꯁꯥꯎ ꯁꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯃꯥ ꯑꯩ ꯏꯁꯥ ꯌꯥꯅꯅ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯇꯥꯎ ꯏꯃꯥꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯃꯥꯗꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯒ ꯀꯩꯒ ꯅꯪꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕꯒ ꯆꯥꯛ ꯑꯃꯗ ꯆꯥꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗ꯭ꯔꯒꯗꯤ ꯑꯅꯥꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯌꯦꯡ ꯋꯥꯗꯣꯏꯁꯤ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯑꯗꯨꯝ ꯍꯜꯂꯁꯤ ꯇꯥꯎ ꯄꯨꯋꯥꯡꯕꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩ ꯃꯥꯁꯨ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯦꯂꯩꯁꯅꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯇꯨꯝꯅꯕ ꯍꯥꯏꯅ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯤꯞꯊꯩ ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯋꯥꯈꯜ ꯑꯗꯨꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ ꯌꯨꯝ ꯑꯁꯤꯗ ꯋꯥꯕ ꯌꯥꯕ ꯋꯥꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯂꯧꯔꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯂꯩꯔꯛꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯇꯧꯔꯤ ꯏꯅꯨꯝꯆꯥꯅ ꯃꯇꯝ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯐꯅꯕ ꯇꯧꯔꯛꯀꯗꯧꯕ ꯂꯩꯇꯦ ꯑꯩ ꯈꯪ ꯑꯗꯨꯕꯨ ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯅ ꯆꯠꯈꯤꯕꯅ ꯐꯔꯤꯗ꯭ꯔꯥ ꯏꯃꯥ ꯕꯕꯥ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯆꯥꯒꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯅꯈꯣꯏ ꯂꯩꯔꯝꯂꯒꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯅꯆꯥ ꯌꯥꯝ ꯋꯥꯔꯤ ꯄꯥꯕ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝ ꯅꯠꯇꯕ ꯑꯩ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛ ꯑꯋꯥꯕ ꯀꯌꯥꯁꯦ ꯑꯩ ꯁꯣꯏꯗꯅ ꯈꯥꯡꯒꯅꯤ ꯑꯁꯤ ꯈꯟꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯨꯝꯂꯝꯗꯥꯏ ꯀꯔꯤꯒꯤꯅꯣ ꯃꯤꯀꯨꯞ ꯈꯔꯈꯛ ꯎꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯋꯥꯈꯜꯗ ꯎꯔꯛꯏ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯉꯤ ꯃꯁꯥꯗꯨ ꯉꯛꯄ ꯑꯃ ꯄꯣꯛꯏ ꯇꯞꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯞꯂꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯗꯨꯅ ꯑꯁꯨꯛ ꯁꯤꯃꯤ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯎꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯃꯤ ꯇꯥꯔꯤꯕ ꯀꯩꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯇꯞꯅ ꯇꯨꯝꯊꯕ ꯑꯗꯨꯕꯨ ꯊꯦꯝꯈ꯭ꯔꯦ ꯃꯦꯂꯩꯁꯅꯥꯗꯨ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯧꯕꯗ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ